ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯄꯥꯛꯄꯤ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯂꯗꯨꯅ ꯂꯥ 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 ꯑꯩꯗꯤ ꯁꯛ ꯐꯖꯕꯤꯅꯤ ꯐꯖꯩ ꯀꯩꯅꯣ ꯑꯩꯁꯦ ꯑꯩꯃꯨꯛ ꯐꯖꯕ ꯈꯨꯜꯁꯤꯗ ꯀꯅꯥ ꯂꯩꯒꯦꯅꯦ ꯑꯩꯕꯨ ꯊꯤ ꯍꯥꯏꯕ ꯃꯤꯁꯤꯡꯗꯣ ꯃꯃꯥꯏꯗꯨꯗ ꯁꯨꯡꯁꯤꯟꯗꯨꯅ ꯀꯥꯎꯁꯤꯟꯒꯦꯅꯦ ꯀꯥꯟꯅꯗꯦ ꯏꯁꯩꯗꯨꯝ ꯁꯛꯇꯣꯛꯀꯦ ꯂꯥ 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 ꯃꯥꯏꯄꯥꯛꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯃꯃꯥꯅ ꯎꯔꯝꯃꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒ ꯑꯉꯥꯡꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯕꯅ ꯂꯛꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯇꯧꯔꯤꯁꯤꯕꯣ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯗꯨꯅꯤꯗꯀꯣ, ꯐꯅꯁꯨ ꯆꯥꯎꯔꯤꯁꯤꯕꯣ꯫ ꯍꯩ ꯃꯥꯏꯄꯥꯛꯄꯤꯌꯥ, ꯍꯩ ꯃꯥꯏꯄꯥꯛꯄꯤꯌꯥ, ꯇꯥꯗꯦꯅꯦ ꯃꯁꯦ ꯏꯁꯩꯒ ꯁꯛꯇꯨꯅ ꯀꯌꯥꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕꯗꯣ ꯃꯁꯦ꯫ ꯍꯩ ꯃꯥꯏꯄꯥꯛꯄꯤꯌꯥ, ꯈꯪꯉꯦ ꯀꯩꯅꯣ ꯏꯃꯥ, ꯑꯗꯨ ꯀꯅꯥ ꯂꯥꯎꯏꯗꯨꯕꯨ ꯁꯣꯅꯣ ꯆꯨꯔꯕꯣ? ꯍꯩ ꯅꯪꯗꯤ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯥ? ꯅꯪ ꯇꯥꯕ꯭ꯔꯥ ꯏꯕ? ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯧꯔꯤꯕ? ꯇꯥꯔꯣꯏ, ꯅꯪꯗꯤ ꯏꯁꯩꯒ ꯉꯪꯗꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯝꯃꯤꯅꯦ ꯏꯆꯥꯗꯤ꯫ ꯍꯩ ꯅꯪꯅꯦ ꯑꯩꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯈꯔ ꯈꯩꯔꯝꯃꯨ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯈꯩꯔꯕ꯭ꯔꯥ? ꯑꯩꯃ ꯀꯥꯎꯋꯦ, ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯋꯦ꯫ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯈꯩꯔꯨꯔꯒꯦ ꯏꯃꯥ꯫ ꯀꯥꯎꯅꯦꯕ ꯅꯪ ꯊꯕꯛ ꯑꯃꯇꯪ ꯁꯤꯟꯅꯔꯝꯕꯗꯅꯦ ꯊꯑꯣꯏꯅ ꯇꯧꯔꯝꯃꯣꯏꯗꯕꯅꯤ, ꯁꯨꯛꯇꯧ ꯇꯧꯔꯝꯃꯣꯏꯕ꯫ ꯑꯗꯨꯒꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅꯒ ꯏꯁꯩꯒ ꯁꯛꯇ ꯂꯩꯔꯝꯃꯤꯅꯤꯅꯦ ꯂꯩꯔꯝꯃꯤꯅꯦꯕ꯫ ꯑꯁ ꯑꯩꯅ ꯏꯁꯩ ꯁꯛꯄꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯏꯃꯥ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏ ꯂꯩꯕꯁꯤꯅꯅꯦ ꯄꯨꯟꯁꯤ ꯁꯥꯡꯉꯦ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯤꯗꯣ ꯇꯥꯗ꯭ꯔꯣ ꯏꯃꯥꯅ? ꯏꯁ ꯃꯥꯅꯒ ꯁꯨꯝꯕꯒ ꯁꯥꯗꯅ ꯉꯥꯡ ꯂꯩꯔꯅꯨꯅꯦ, ꯅꯨꯃꯤꯠꯁꯤ ꯇꯥꯈꯤꯗꯧꯔꯦ, ꯆꯠꯂꯨ ꯆꯦꯡꯗꯣ ꯑꯃꯨꯛꯇ ꯈꯩꯔꯨꯁꯣ꯫ ꯍꯣꯏꯍꯦ, ꯆꯦꯡ ꯈꯩꯕꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯉꯥꯏꯍꯥꯛꯇꯪꯗ ꯈꯩꯗꯣꯛꯄꯤꯒꯦ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗꯒꯤ ꯌꯥꯡꯀꯣꯛꯀ ꯊꯨꯝꯃꯨꯛꯇ ꯌꯥꯎꯕ ꯆꯦꯡ ꯈꯔꯗꯨꯒ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯆꯦꯡ ꯈꯩꯕ ꯍꯧꯔꯝꯃꯤ꯫ ꯆꯦꯡ ꯈꯩꯕꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅꯤꯒꯦ ꯈꯩꯕꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯍꯩ ꯃꯥꯏꯄꯥꯛꯄꯤꯌꯥ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯆꯦꯡꯗꯨꯕꯨ ꯂꯣꯏꯅ ꯃꯈꯥꯗ ꯇꯥꯔꯤ ꯍꯥꯏꯃꯤ꯫ ꯑꯩꯗꯤ ꯄꯨꯡ ꯃꯥꯡꯂꯦꯅ ꯇꯧꯔꯤꯁꯤꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯦ? ꯀꯌꯥꯗ ꯐꯠꯇ꯭ꯔꯤ ꯃꯆꯥꯗꯨꯅꯦ ꯃꯁꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯏꯃꯥꯅ ꯆꯦꯡ ꯈꯩꯕꯗ ꯁꯨꯃꯥꯏꯅ ꯈꯩꯗꯨꯗꯤ ꯏꯃꯥꯒꯤ ꯃꯇꯧ ꯇꯝꯃꯤꯅꯤ ꯀꯩꯅꯣ꯫ ꯑꯩꯅ ꯆꯦꯡ ꯈꯩꯕꯗ ꯃꯈꯥꯗ ꯆꯦꯡꯗꯨ ꯂꯣꯏꯅ ꯇꯥꯟꯕ꯭ꯔꯥ? ꯅꯆꯤꯟꯗꯣ ꯍꯥꯟꯅ ꯈꯨꯝꯗꯧꯒꯤꯉꯥꯏ ꯂꯩꯅꯦ꯫ ꯅꯌꯨꯝ ꯄꯥꯟꯕ ꯆꯟꯅꯔꯣꯏꯅꯦꯍꯦ, ꯅꯁꯛꯅ ꯅꯁꯛ ꯊꯤꯔꯤꯕ꯫ ꯀꯅꯥꯅꯕꯨ ꯂꯧꯕꯤꯗꯣꯏꯅꯣ ꯅꯪꯕꯣ? ꯊꯕꯛ ꯍꯥꯏꯔ ꯀꯔꯤꯝꯇ ꯍꯩꯕꯁꯨ ꯅꯠꯇꯦ, ꯉꯥꯎꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯣꯏꯅꯦꯍꯦ, ꯑꯉꯥꯎꯕꯤ꯫ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏ, ꯃꯁꯛ ꯊꯤ ꯀꯥꯏꯅ? ꯏꯃꯥ, ꯅꯪ ꯌꯥꯝ ꯍꯧꯖꯁꯅꯨ ꯑꯩꯉꯣꯟꯗ꯫ ꯑꯩ ꯑꯁꯨ ꯌꯥꯝ ꯐꯖꯩꯁꯤꯕꯨ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥꯅ ꯁꯛ ꯐꯖꯩ, ꯏꯆꯥꯇꯅꯤ ꯍꯥꯏꯅ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯗꯤꯅꯦ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗꯣ ꯑꯗꯨ ꯇꯥꯅꯤꯡꯗꯗꯨꯅ ꯏꯃꯥꯅ ꯇꯧꯁꯤꯟꯅꯕ ꯈꯪꯉꯤꯗꯅ꯫ ꯅꯁꯛꯇꯣ ꯃꯤꯡꯁꯦꯜꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯁꯛꯇꯨ ꯊꯤꯔꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯈꯔ ꯏꯆꯨ ꯇꯥꯔꯗꯤ ꯐꯩꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯊꯕꯛ ꯍꯥꯏꯔ ꯀꯔꯤꯃꯇ ꯂꯧꯈꯠꯅꯤꯡꯉꯥই ꯌꯥꯎꯗꯦ꯫ ꯀꯔꯤꯗꯅꯣꯕ ꯅꯪꯒꯤ ꯑꯐꯕꯁꯤꯕꯣ? ꯅꯌꯨꯝ ꯄꯥꯟꯕ ꯁꯨꯛꯈꯪ ꯈꯪꯉꯣꯏꯀꯣ, ꯈꯪꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ꯫ ꯏꯃꯥ, ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦ꯫ ꯆꯦꯡꯒꯁꯦ ꯑꯝꯇ ꯈꯩꯔꯣꯏꯕ, ꯅꯪ ꯇꯧꯖꯍꯧꯔꯣ꯫ ꯑꯩꯉꯣꯟꯗꯒꯅꯦ ꯋꯥꯒ ꯑꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯄꯥꯛꯄꯤ ꯌꯥꯡꯀꯣꯛ ꯑꯗꯨ ꯃꯈꯥꯗ ꯊꯅꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯤꯕꯗꯨꯕꯣ? ꯊꯕꯛ ꯂꯩꯊꯣꯛꯄ ꯌꯥꯝ ꯍꯩꯒꯅꯨꯀꯣ ꯅꯪ꯫ ꯊꯕꯛ ꯇꯧꯅꯤꯡꯗꯗꯅ ꯁꯥꯎꯖꯤꯟꯅꯔꯒ ꯆꯠꯈ꯭ꯔꯤꯅꯤꯅꯦ ꯃꯁꯦ꯫ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯑꯋꯣꯏꯕ, ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯐꯪꯖꯕꯁꯦ ꯉꯥꯎꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯄꯦꯜꯂꯕꯅꯤꯅꯀꯣ, ꯄꯨꯡ ꯄꯦꯜꯂꯕꯅꯤꯗ ꯑꯩ꯫ ꯃꯥꯏꯄꯥꯛꯄꯤ ꯃꯃꯥꯅ ꯉꯥꯡꯕꯒ ꯅꯥꯆꯨꯡꯗꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯗꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯈꯨꯜꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯗꯨꯗꯨ ꯌꯦꯡꯉꯨꯅꯦ, ꯃꯁꯛ ꯑꯁꯤ ꯊꯤꯔꯤ ꯈꯨꯊꯤꯁꯤꯒ ꯁꯦꯠꯂꯤ ꯐꯤꯔꯣꯜꯁꯤꯒ ꯃꯨꯅ ꯃꯨꯔꯤꯕ
ꯍꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯃꯈꯨꯠꯁꯤꯗ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯗꯅꯒꯁꯨ ꯆꯠꯂꯤ ꯑꯩ ꯇꯧꯒꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯣꯏ ꯃꯁꯛ ꯐꯖꯕꯤ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯅꯦ ꯑꯩ ꯁꯣꯝꯗ ꯃꯩꯄꯥꯛꯄꯤꯅ ꯑꯩꯕꯨꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯩꯅꯅꯦ ꯂꯥꯛꯑꯣ ꯇꯨ ꯁꯣꯝꯗ ꯁꯤꯗ ꯂꯥꯛꯑꯣ ꯃꯩꯄꯥꯛꯄꯤ ꯆꯩꯗꯨꯅ ꯍꯩꯔꯤ ꯆꯪꯂꯛꯏ ꯀꯩꯅꯣ ꯑꯩ ꯀꯧꯔꯤꯗꯤ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯅꯁꯛ ꯐꯖꯕꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯇꯧꯅꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯅꯪ ꯇꯧꯕ ꯁꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯃꯩꯄꯥꯛꯄꯤ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ ꯇꯥꯌꯥꯏꯃ ꯏꯁ ꯑꯩꯅꯕꯨ ꯇꯧꯁꯤꯟꯅꯒꯗ꯭ꯔꯣ ꯂꯥꯛꯑꯣꯁꯦ ꯆꯪꯁꯤꯜꯂꯣꯕ ꯁꯤꯗ ꯑꯃꯨꯛꯇ ꯃꯤꯠꯁꯤ ꯄꯦꯟ ꯌꯦꯡꯈꯤꯁꯤ ꯂꯥꯛꯑꯣꯃꯤ ꯃꯩꯄꯥꯛꯄꯤ ꯍꯔꯥꯎ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯌꯥꯏꯃꯅ ꯃꯩꯄꯥꯛꯄꯤꯒꯤ ꯇꯨꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯅꯣꯛꯇꯨꯅ ꯃꯩꯄꯥꯛꯄꯤꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯁꯨꯔꯨ ꯅꯩꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯃꯩꯄꯥꯛꯄꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯁ ꯀꯔꯤꯅꯣ ꯍꯩꯅꯗꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯩꯅꯗꯦ ꯍꯥꯏꯕꯅꯤ ꯀꯌꯥꯝ ꯍꯩꯅꯗ꯭ꯔꯒꯦꯅꯦ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯇꯧꯕꯁꯤꯕꯨ ꯃꯅꯝꯁꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯀꯩꯅꯣꯅꯦ ꯃꯩꯄꯥꯛꯄꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯅꯨꯡꯁꯤꯗꯅ ꯇꯧꯕꯁꯤꯕꯨ ꯀꯌꯥꯝ ꯍꯩꯅꯗ꯭ꯔꯒꯦꯅꯦ ꯅꯣꯏꯒꯤꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯑꯩ ꯆꯠꯈꯤꯁꯦ ꯊꯣꯛꯑꯣꯕ ꯑꯩꯒꯤ ꯂꯝꯕꯤ ꯄꯤꯌꯨ ꯑꯩ ꯍꯩꯅꯗꯦꯕ ꯌꯥꯏꯃꯅ ꯉꯥꯏꯈꯣꯗ ꯁꯛꯍꯦꯟꯕꯤ ꯅꯁꯛ ꯐꯖꯕꯗꯣ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯈꯤ ꯀꯩꯗꯧꯔꯒꯦ ꯃꯃꯥꯟꯅꯕꯗꯨꯅ ꯍꯣꯏꯅꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯃꯩꯄꯥꯛꯄꯤ ꯑꯣ ꯁꯛꯍꯦꯟꯕꯤ ꯅꯁꯛ ꯅꯇꯧ ꯐꯖꯩ ꯍꯥꯏꯅ ꯄꯣꯡꯒꯅꯨꯗ ꯃꯩꯄꯥꯛꯄꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯩ ꯆꯠꯀꯦ ꯍꯟꯗꯣꯛꯑꯣꯕ ꯌꯥꯏꯃꯅ ꯂꯝꯕꯤ ꯊꯠꯂꯤ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯃꯩꯄꯥꯛꯄꯤ ꯅꯪꯕꯨ ꯀꯔꯤꯅꯣ ꯃꯗꯨ ꯌꯥꯝ ꯄꯤꯡꯂꯤꯕꯗꯨꯕꯣ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯈꯔ ꯄꯪꯇꯛ ꯇꯧꯕ ꯊꯣꯝꯕꯅ ꯎꯔꯝꯃꯤ ꯊꯣꯝꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯩꯄꯥꯛꯄꯤ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯩꯄꯥꯛꯄꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯒꯦ ꯌꯥꯏꯃꯅ ꯅꯨꯄꯥ ꯊꯣꯛꯏꯀꯣ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯃꯃꯥꯡꯗ ꯊꯧꯗꯥ ꯌꯥꯝ ꯂꯩꯕ ꯁꯥꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ ꯉꯁꯤꯗꯤ ꯅꯕꯥꯅꯤ ꯅꯌꯨꯝꯗ ꯍꯟꯕ ꯑꯝꯇ ꯌꯥꯔꯣꯏ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏꯕ ꯁꯤꯗ ꯄꯨꯟꯅ ꯐꯝꯒꯗꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎ ꯈꯪꯉꯤꯗꯅ ꯊꯣꯝꯕꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯐꯖꯅ ꯍꯥꯏꯅꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯒꯨꯝꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅꯕ ꯇꯧ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯇꯧ ꯇꯥꯔꯦꯅꯦ ꯏꯇꯥꯎ ꯑꯩꯗꯤ ꯊꯣꯝꯕꯁꯦ ꯌꯥꯝ ꯀꯤꯌꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯌꯥꯏꯃꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯀꯤꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯅꯪ ꯀꯌꯥꯝ ꯐꯥꯎꯏ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯅꯥꯅ ꯅꯕꯥꯅꯤꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯂꯥꯎꯅꯦ ꯅꯕꯥꯅꯤꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯍꯧꯖꯤꯛ ꯀꯅꯥ ꯂꯥꯛ ꯀꯟꯕꯅꯣ ꯍꯥꯏꯗꯣ ꯌꯦꯡꯒꯦꯕ ꯃꯩꯄꯥꯛꯄꯤꯅ ꯀꯩꯅꯣ ꯇꯥꯌꯥꯏꯃ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯂꯝꯕꯤ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯩꯄꯥꯛꯄꯤꯗꯨ ꯀꯞꯂꯛꯏ ꯍꯣꯏ ꯏꯃꯥ ꯇꯥꯌꯥꯏꯃꯅ ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯍꯟꯗ꯭ꯔꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯏꯃꯥ ꯌꯥꯏꯃꯅ ꯀꯞꯄꯨ ꯅꯪ ꯄꯦꯟꯅꯕ ꯀꯞꯄꯨ ꯑꯩꯅ ꯉꯁꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯐꯝꯁꯤꯗ ꯂꯩꯕ ꯇꯥꯕꯅꯤ ꯊꯣꯝꯕꯅ ꯌꯥꯏꯃ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯤ ꯃꯩꯄꯥꯛꯄꯤ ꯂꯥꯎ ꯆꯠꯁꯤ ꯊꯣꯝꯕꯅ ꯃꯩꯄꯥꯛꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯇꯧꯏ ꯃꯇꯝꯗꯨꯗ ꯌꯥꯏꯃꯅ ꯃꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯈꯥꯝꯃꯤ ꯉꯥꯏꯈꯣ ꯅꯕꯥꯅꯤ ꯉꯁꯤ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯆꯥꯅꯕ ꯑꯍꯥꯎꯕ ꯄꯤꯔꯝꯗꯅ ꯅꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯌꯥꯏꯃ ꯅꯪ ꯌꯥꯝ ꯍꯦꯜꯂꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯨꯍꯜꯂꯕꯗꯤ ꯅꯪ ꯆꯦꯟꯐꯝ ꯂꯩꯔꯣꯏ ꯀꯤꯀꯣ ꯏꯇꯥꯎ ꯑꯩ ꯀꯤꯅꯦꯍꯦ ꯊꯣꯝꯕꯁꯦ ꯌꯥꯝ ꯁꯥꯊꯤ ꯏꯇꯥꯎ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯃꯁꯤ ꯑꯩ ꯊꯕꯛ ꯇꯧꯔꯒꯦꯗꯣ ꯏꯇꯥꯎ ꯏꯕꯣ ꯇꯧꯔꯦ ꯅꯪ ꯊꯣꯛꯄ ꯌꯥꯏꯃꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯊꯣꯝꯕꯗꯨ ꯐꯨꯒꯦ ꯇꯧꯏ ꯃꯇꯝꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯧ ꯈꯔꯅ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯑꯥꯗꯒꯤ ꯁꯤꯕꯨ ꯏꯆꯦ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯅꯠꯇ꯭ꯔꯣ ꯍꯩꯃ ꯃꯈꯣꯏꯒꯤꯁꯤ ꯃꯤ ꯐꯨꯗꯧꯔꯤ ꯃꯥꯜꯂꯦꯅꯦ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯤ ꯍꯣꯏꯅꯦꯍꯦ ꯂꯥꯛꯑꯣꯍꯦ ꯈꯥꯝꯃꯨꯁꯤ ꯂꯥꯛꯎꯅꯦ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯅꯔꯤꯕꯅꯣ ꯅꯣꯏꯒꯤꯗꯨꯕꯣ ꯇꯧꯅꯅꯨ ꯌꯥꯏꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯊꯣꯝꯕꯁꯤꯗ ꯐꯨꯒꯦ ꯇꯧꯔꯤꯕꯗꯤ ꯅꯪ ꯃꯉꯥꯏꯔꯦ ꯍꯥꯏꯗꯅ ꯈꯨꯜ ꯑꯁꯤ ꯅꯪꯅ ꯄꯣꯛꯂꯤꯕꯗꯣ ꯇꯧꯅꯨ ꯂꯩꯀꯥꯏ ꯈꯨꯜ ꯄꯥꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯏꯕꯨꯡꯉꯣ
ꯍꯩ ꯃꯩ ꯄꯥꯛꯄꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯀꯞꯂꯤꯕꯗꯨꯅ ꯏꯅꯦ ꯇꯥ ꯌꯥꯏꯃꯅ ꯑꯩꯕꯨ ꯉꯁꯥꯏꯗꯒꯤ ꯆꯠꯈꯤ ꯌꯥꯗꯦ ꯐꯥꯔꯒ ꯊꯝꯃꯤꯅꯦ ꯊꯣꯝꯕꯅ ꯏꯅꯦ ꯃꯈꯣꯏꯁꯤ ꯃꯤꯌꯥꯝ ꯎꯁꯤꯠꯇꯦ ꯃꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯐꯨꯒꯦ ꯇꯧꯏ ꯑꯩꯗꯤ ꯀꯩꯁꯨ ꯂꯥꯟꯗꯕꯅꯤ ꯑꯩꯗꯤ ꯃꯩꯄꯥꯛꯄꯤꯁꯦ ꯃꯈꯣꯏꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯊꯝꯕꯗꯨꯗ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯅ ꯍꯧꯔꯨꯕ ꯈꯛꯇꯅꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯌꯥꯔꯦ ꯆꯠꯂꯣ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯍꯩ ꯃꯩꯄꯥꯛꯄꯤ ꯅꯪꯁꯨ ꯆꯠꯂꯣ ꯌꯦꯡꯉꯣꯏ ꯌꯥꯏꯃ ꯈꯨꯜ ꯑꯁꯤꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗꯣ ꯈꯔ ꯍꯜꯂꯨꯀꯣ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ ꯃꯗꯨꯅ ꯍꯦꯔꯩꯅꯦ ꯏꯅꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯪꯗꯅ ꯃꯤ ꯂꯝꯍꯦꯟꯕꯒꯤ ꯋꯥꯔꯝꯕꯅꯤ ꯃꯩꯄꯥꯛꯄꯤꯅ ꯏꯁ ꯀꯔꯤ ꯑꯩꯅ ꯂꯝꯍꯦꯜꯂꯦ ꯀꯥꯏꯅ ꯏꯅꯦ ꯃꯥꯒꯤꯁꯦ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯈꯪꯉꯦ ꯆꯠꯂꯣ ꯅꯈꯣꯏ ꯍꯩ ꯌꯥꯏꯃ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯅꯦ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯌꯥꯝ ꯊꯨꯅꯅꯦ ꯌꯥꯝ ꯂꯦꯝꯅ ꯅꯌꯨꯝꯗ ꯍꯜꯂꯧꯕꯅ ꯐꯒꯅꯤꯀꯣ ꯅꯪ ꯈꯪꯅꯤꯗꯅ ꯅꯕꯥꯅꯤ ꯉꯁꯤ ꯊꯥꯕꯤꯔꯕꯅꯤ ꯅꯕꯥꯅꯤ ꯃꯊꯪꯗꯗꯤ ꯑꯩꯒ ꯊꯦꯡꯅꯗꯅꯕ ꯂꯥꯏ ꯈꯨꯔꯨꯝꯃꯣ ꯏꯅꯦ ꯑꯩ ꯆꯠꯂꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯆꯠꯂꯣ ꯍꯩ ꯊꯣꯝꯕ ꯃꯩꯄꯥꯛꯄꯤ ꯌꯥꯔꯦ ꯅꯈꯣꯏꯁꯨ ꯅꯌꯨꯝꯗ ꯍꯟꯅꯔꯨꯀꯣ ꯍꯌꯦꯡꯈꯩꯗꯤ ꯃꯈꯣꯏꯒ ꯁꯤꯟꯅꯔꯨꯅꯨꯀꯣ ꯌꯥꯔꯦ ꯍꯜꯂꯨ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯇꯦꯕ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯗꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯩ ꯃꯩꯄꯥꯛꯄꯤ ꯇꯥꯗꯦꯅꯦ ꯃꯁꯦ ꯍꯩ ꯃꯩꯄꯥꯛꯄꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦꯅꯦ ꯃꯁꯦ ꯑꯩꯅꯅꯦ ꯁꯥꯎꯅꯤꯡꯉꯛꯇꯅꯕ ꯅꯪ ꯇꯨꯝꯂꯤꯉꯩꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤꯕꯗꯤ ꯅꯪ ꯇꯨꯝꯅꯦꯕ ꯅꯪ ꯐꯖꯅ ꯇꯨꯝꯅꯦꯕ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯍꯩꯃ ꯃꯁꯤꯕꯨ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩꯒ ꯄꯥꯜꯂꯒ ꯀꯝꯗꯧꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯩꯄꯥꯛꯄꯤ ꯃꯃꯤꯠ ꯐꯥꯛꯂꯤ ꯍꯀꯥꯝ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯏꯃꯥ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯀ꯭ꯋꯥꯛ ꯇꯧꯅ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ ꯏꯕꯦꯝ ꯃꯁꯛ ꯐꯖꯕꯤ ꯅꯨꯃꯤꯠꯁꯤ ꯀꯔꯣꯡ ꯆꯥꯛ ꯌꯨꯡꯉꯦꯅꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯑꯗꯨꯅꯗꯤ ꯅꯝꯊꯤ ꯇꯥꯕꯅꯤꯅꯤ ꯅꯆꯥ ꯅꯔꯨꯗꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯈꯔ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯌꯨ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯧꯗꯨꯗꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯧꯔꯤꯕꯁꯤ ꯏꯁ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯉꯔꯥꯡꯗꯤ ꯃꯤ ꯅꯆꯥꯁꯦ ꯅꯨꯄꯥꯅꯒ ꯂꯛꯅꯔꯛꯏꯅꯤ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯅꯪꯉꯣꯟꯗꯕꯨ ꯀꯅꯥꯅ ꯂꯛꯅꯔꯛꯏꯕ ꯅꯁꯛꯇꯨꯗ ꯃꯤꯅ ꯀꯔꯦꯝꯅꯕꯗꯨꯝ ꯑꯣꯏꯔꯤꯅꯤ ꯏꯃꯥ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯪ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨꯗ ꯑꯩꯁꯦ ꯅꯆꯥꯟ ꯑꯗꯨꯁꯨ ꯏꯇꯣꯝꯇ ꯄꯣꯛꯄ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯒ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯌꯥꯕꯁꯦ ꯁꯧ ꯍꯦꯛ ꯂꯥꯎꯔꯗꯅ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯣ ꯏꯃꯥ ꯌꯨꯝꯒꯤ ꯅꯨꯄꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯅꯦ ꯏꯁꯧ ꯂꯥꯡꯕꯗꯤ ꯂꯟ ꯊꯨꯝ ꯆꯪꯗꯦ ꯍꯥꯏꯕꯅꯤ ꯈꯪꯉꯤꯗꯅ ꯏꯁ ꯍꯩꯈ꯭ꯔꯦꯗ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯏꯁꯧ ꯂꯥꯡꯗꯅꯕ ꯅꯪꯗꯤ ꯅꯁꯥꯒꯤ ꯅꯊꯧ ꯃꯁꯛ ꯈꯪꯅ ꯇꯧꯕꯗꯤ ꯀꯩꯗꯧꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯝꯇꯣꯏ ꯂꯣꯏꯁꯤꯟꯗꯅ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯂꯕꯗꯤ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯉꯥꯡꯈꯤꯒꯗ꯭ꯔꯣ ꯉꯥꯡꯈꯤꯒꯗ꯭ꯔꯕ ꯀꯔꯤ ꯑꯩꯕꯨ ꯐꯤꯁꯥꯎ ꯆꯥꯛ ꯊꯣꯡ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯅꯊꯧ ꯅꯠꯇ꯭ꯔꯣ ꯏꯃꯥꯗꯤ ꯃꯧꯅꯤ ꯏꯃꯥ ꯑꯗꯨꯐꯥꯎ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯒꯤ ꯀꯩ ꯀꯥꯟꯅꯅꯤ ꯁꯅꯥꯔꯩ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯩꯃ ꯀꯌꯥꯗꯅꯣꯅꯦ ꯉꯥꯡꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯃꯆꯤꯟꯅꯁꯦ ꯃꯧ ꯈꯛꯇꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯅꯤ ꯏꯃꯨꯡ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯗꯧꯅ ꯂꯩꯁꯥꯔꯤꯛꯂꯤꯕꯅꯤꯅꯦ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯒꯗꯧꯔꯤꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯩꯖꯤꯜꯍꯧꯗ꯭ꯔꯕꯗꯤ ꯅꯪ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯟꯕꯒ ꯆꯟꯅꯔꯣꯏꯅꯦꯍꯦ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯅꯪꯕꯨ ꯅꯔꯝꯆꯠꯇꯨꯒ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣꯅꯦ ꯀꯔꯤ ꯑꯩꯕꯨ ꯆꯟꯅꯔꯣꯏ ꯀꯥꯏꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯆꯟꯅꯔꯣꯏ ꯀꯥꯏꯗꯤ ꯕꯦꯝꯃ ꯑꯩꯗꯤꯅꯦ ꯂꯣꯏꯅꯃꯛ ꯍꯩ ꯇꯧꯔꯣꯏꯅ ꯇꯧꯗ꯭ꯔꯤꯅꯤ ꯑꯩꯒꯤꯁꯦ ꯏꯃꯥ ꯂꯩ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯏꯕ ꯍꯩꯅꯦꯕ ꯅꯪ ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯕ ꯅꯪꯅ ꯍꯩꯅꯦꯕ ꯅꯪ ꯀꯥꯟꯅꯗꯦ ꯆꯠꯂꯣ ꯀꯣꯟꯗꯅꯦ ꯏꯃꯥꯅ ꯐꯤ ꯑꯀꯛꯄ ꯑꯅꯤꯈꯛ ꯊꯝꯕꯅꯤ ꯑꯗꯨ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯊꯥꯗꯣꯛꯂꯨꯁꯨ ꯑꯗꯨꯒꯅꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯗꯅ ꯑꯃꯨꯛ ꯂꯩꯊꯣꯛꯀꯅꯨꯀꯣ ꯊꯨꯅ ꯍꯜꯂꯛꯀꯗꯕꯅꯤ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯝꯃꯒꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩ ꯈꯪꯉꯦꯕ ꯍꯣꯏ ꯄꯥꯈꯣꯟꯕꯨꯗꯤ ꯆꯠꯄꯤꯒꯦ ꯀꯗꯥꯏ ꯁꯤꯕꯨ ꯆꯠꯂꯣꯏꯔꯦ ꯀꯩꯅꯣ ꯅꯆꯤꯟ ꯅꯌꯥꯒꯗꯣ ꯁꯦꯡꯈꯣꯗꯅ ꯅꯪꯕꯣ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯈꯔꯁꯨ ꯇꯔꯨ ꯇꯅꯥꯟꯗꯅ ꯅꯁꯝ ꯅꯅꯥꯒꯗꯣ ꯏꯐꯥ ꯐꯥꯗꯅ ꯃꯁꯤ
ꯅꯥꯀꯣꯛꯀꯥꯗ ꯍꯣꯠ ꯍꯣꯠꯇꯅ ꯇꯧꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯏꯔꯨꯗꯣ ꯀꯣꯛ ꯂꯨꯊꯣꯛꯄ ꯌꯥꯗ꯭ꯔꯩꯕ ꯅꯪꯕꯣ ꯑꯁ ꯏꯃꯥ ꯅꯪꯒꯤ ꯉꯥꯡꯕꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯂꯦꯞꯇꯣꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯆꯤꯟ ꯀꯟꯈ꯭ꯔꯦꯗꯀꯣ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯗꯤ ꯑꯗꯨꯝ ꯐꯖꯔ ꯂꯩꯔꯤꯁꯤꯕꯨ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯛ ꯃꯇꯧꯒꯁꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯍꯦꯛ ꯅꯥꯏꯗꯦꯗꯀꯣ ꯃꯩꯄꯥꯛꯄꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯑꯩꯁꯦ ꯀꯌꯥꯝ ꯐꯖꯒꯦ ꯁꯅꯥꯔꯩ ꯂꯥꯎꯔꯛꯏ ꯆꯠꯇꯣꯍꯦ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯅꯦ ꯑꯣꯟꯊꯣꯛ ꯍꯩꯅꯈ꯭ꯔꯤꯗꯦꯗꯀꯣ ꯆꯠꯇꯨꯝ ꯆꯠꯂꯨ ꯏꯔꯨꯖꯔꯒꯅꯦ ꯀꯩꯊꯦꯜꯗꯣ ꯆꯠꯂꯨꯔꯣ ꯂꯨꯔꯣꯏ ꯑꯃꯇ ꯑꯩ ꯆꯠꯂꯦ ꯏꯟꯁꯥꯡꯗꯣ ꯑꯍꯥꯎꯕ ꯊꯣꯡꯉꯝꯃꯨꯀꯣ ꯑꯩ ꯆꯠꯂꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯗꯨꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯩꯄꯥꯛꯄꯤ ꯃꯃꯥꯅ ꯁꯥꯕ ꯐꯤ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯃꯃꯥꯅ ꯍꯦꯛ ꯍꯦꯛ ꯊꯥꯕ ꯐꯤ ꯊꯥꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯩꯄꯥꯛꯄꯤꯅ ꯏꯅꯦ ꯁꯦ ꯏꯃꯥꯅ ꯄꯤꯔꯛꯄꯅꯤ ꯀꯕꯣꯛ ꯂꯩꯅ ꯑꯣ ꯀꯗꯥꯏ ꯐꯔꯦꯗ ꯍꯩ ꯀꯥꯏꯈꯣꯅꯦ ꯃꯩꯄꯥꯛꯄꯤ ꯏꯅꯦ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯕꯨ ꯅꯨꯄꯥ ꯅꯍꯥꯒ ꯑꯃꯠꯇ ꯀꯣꯏꯅꯗꯕ꯭ꯔꯣ ꯑꯁ ꯏꯅꯦ ꯅꯨꯄꯥꯅꯤꯅ ꯑꯝꯇ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇꯦꯗ ꯂꯛꯄꯨꯗꯤ ꯂꯛꯅꯔꯛꯏ ꯑꯗꯣ ꯐꯖꯅ ꯀꯣꯏ ꯀꯥꯏꯗꯤ ꯑꯝꯇ ꯍꯥꯏꯔꯛꯇꯦꯕ ꯀꯣꯏꯅꯁꯤꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ ꯍꯩ ꯏꯅꯦ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯅꯪꯅꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ ꯑꯗꯨꯅꯅꯦ ꯁꯦꯁꯦ ꯅꯁꯝ ꯅꯅꯥꯒꯗꯣ ꯏꯐꯥ ꯐꯥꯔꯤꯕꯁꯦ ꯈꯔꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯀꯦꯅ ꯃꯧꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯅꯪ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅ ꯇꯧꯅꯤ ꯈꯪꯉꯦꯗꯅ ꯄꯪꯒꯅꯨꯅꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤꯅꯦ ꯀꯦꯅ ꯃꯧꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯒꯁꯦ ꯁꯤꯟꯗꯅ ꯀꯣꯏꯒꯗꯕꯅꯤ ꯈꯪꯉꯦꯗꯅ ꯃꯩꯄꯥꯛꯄꯤ ꯃꯨꯟꯅ ꯈꯜꯂꯒ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯀꯦꯕ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯅꯕ ꯑꯗꯨꯏꯅꯦ ꯑꯩ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯩꯃ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯍꯩꯕ ꯍꯣꯏꯅꯦ ꯅꯪꯅ ꯀꯦꯅ ꯂꯩꯔꯕꯗꯤ ꯅꯨꯄꯥꯅꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯅꯤ ꯑꯗꯨꯒ ꯌꯨꯝꯁꯨ ꯄꯥꯜꯂꯁꯤ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨꯅ ꯍꯧꯗꯣꯔꯛꯂꯅꯤ ꯋꯥꯈꯜ ꯇꯥꯔꯦꯗꯅ ꯍꯣꯏꯅꯦ ꯏꯅꯦ ꯑꯗꯨꯗꯤ ꯐꯤꯒꯤ ꯁꯦꯜꯗꯣ ꯏꯅꯦ ꯂꯧꯖꯔꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯤꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏ ꯁꯦꯜꯁꯤ ꯄꯨꯈꯣꯅꯦ ꯍꯣꯔꯦꯟꯅꯦ ꯅꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯅꯦ ꯑꯗꯨꯏꯗꯤ ꯏꯅꯦ ꯁꯤ ꯂꯧꯔꯣ ꯑꯩ ꯁꯤꯈꯩꯁꯦ ꯁꯤ ꯄꯨꯔꯒꯦ ꯍꯣꯏ ꯃꯁꯤꯒ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯈ꯭ꯔꯕꯅꯣ ꯍꯥꯏ ꯋꯥꯅꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯀꯣ ꯑꯃꯨꯛ ꯍꯣꯏ ꯏꯅꯦ ꯃꯩꯄꯥꯛꯄꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯃꯊꯟꯇ ꯌꯦꯡꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯄꯥꯛꯄꯤꯅ ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ ꯁꯤꯗꯕꯨ ꯀꯦꯁꯤꯜꯂꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯅꯤ ꯑꯗꯩꯗꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯒꯦ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯅꯤ ꯅꯨꯡꯉꯥꯏꯖꯩ ꯀꯦꯒꯗꯍꯦ ꯁꯅꯥꯔꯩꯅ ꯍꯥꯏ ꯕꯦꯝꯃ ꯃꯩꯄꯥꯛꯄꯤ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯥꯛꯁꯪꯗ ꯆꯪꯉꯛꯑꯣ ꯏꯁ ꯀꯔꯤꯒꯤ ꯆꯥꯛꯀ ꯆꯥꯔꯣꯏꯗ ꯃꯤ ꯑꯁꯨꯛ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯀꯥꯟꯁꯤꯗ ꯆꯥꯛꯀ ꯆꯥꯅꯤꯡꯕꯒ ꯑꯝꯇ ꯄꯣꯛꯇꯦ ꯑꯗꯨꯏ ꯁꯔꯨꯛ ꯏꯁꯩꯗꯨꯝ ꯁꯛꯇꯣꯛꯀꯦ ꯂꯥ 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 ꯃꯩꯄꯥꯛꯄꯤ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯆꯥꯛꯁꯤ ꯏꯪꯈꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯥ ꯀꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯏꯃꯥ ꯑꯗꯨꯝ ꯆꯥꯔꯣ ꯌꯦꯡꯈ꯭ꯔꯄꯣꯠꯅꯤ ꯑꯣꯏꯕ ꯃꯤꯅ ꯉꯥꯛꯇꯪ ꯀꯦꯖꯕꯁꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯍꯩꯃ ꯃꯩꯄꯥꯛꯄꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯏꯃꯤ ꯀꯗꯥꯏ ꯐꯤ ꯌꯣꯜꯂꯨꯕꯒꯤ ꯁꯦꯜꯗꯤ ꯁꯤ ꯂꯩꯔꯦ ꯏꯃꯥ ꯅꯪ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣꯕ ꯃꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯁꯤꯗ ꯀꯔꯤꯅꯣ ꯁꯦꯜꯁꯤꯗꯤ ꯋꯥꯠꯂꯤꯕꯁꯤꯗꯤ ꯅꯠꯇꯦ ꯅꯅꯦ ꯀꯕꯣꯛ ꯂꯩꯅ ꯁꯦꯜꯁꯦ ꯋꯥꯠꯅ ꯄꯤꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇꯦꯗ ꯏꯅꯦ ꯀꯕꯣꯛ ꯂꯩꯗ ꯑꯩꯅ ꯄꯤꯊꯣꯛꯑꯝꯕꯅꯤ ꯀꯔꯤꯒꯤ ꯅꯪꯗꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯅꯦ ꯀꯕꯣꯛ ꯂꯩꯅꯅꯦ ꯑꯩꯁꯦ ꯀꯦꯌꯨ ꯅꯨꯄꯥꯅ ꯄꯥꯝꯅꯕ ꯑꯗꯨ ꯑꯣꯏꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯐꯖꯔꯤꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯗꯣꯏꯅꯦ ꯍꯥꯏꯅ ꯄꯥꯎꯇꯥꯛꯀꯁꯦ ꯃꯌꯥꯝ ꯄꯤꯁꯤꯜꯂꯛꯄꯩ ꯋꯥꯅꯤ ꯑꯗ ꯑꯩꯅ ꯄꯦꯟꯃꯟꯈ꯭ꯔꯗꯅꯅꯦ ꯁꯦꯜꯗꯣ ꯈꯔ ꯄꯤꯔꯝꯃꯕ ꯏꯅꯦꯗꯨꯗ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯁꯣꯝꯗ ꯈ꯭ꯋꯥꯡ ꯅꯥꯕ ꯃꯈꯩ ꯐꯤ ꯁꯥꯔꯒ ꯄꯥꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯃꯤꯉꯣꯟꯗ ꯁꯦꯜꯒ ꯄꯤꯊꯣꯛꯑꯝꯃꯤ ꯍꯥꯏꯁꯤꯕꯨ ꯅꯪꯅ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯁꯦꯜ ꯑꯁꯤ ꯂꯩꯔꯒ ꯆꯥꯔꯤꯕꯅꯤ ꯈꯪꯉꯦꯗꯅ ꯅꯁꯥꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯅꯤꯅ ꯁꯦꯜꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯆꯠꯂꯨ ꯂꯧꯔꯨꯁꯣ ꯁꯦꯜꯗꯣ ꯌꯥꯝꯗ꯭ꯔꯣ ꯂꯧꯔꯨꯁꯣ ꯐꯤꯗꯣ ꯅꯪꯅ ꯁꯥꯕ ꯅꯠꯇꯦ ꯑꯩꯅ ꯁꯥꯕꯅꯤ ꯑꯁ ꯌꯥꯔꯦꯇꯣ ꯃꯤ ꯄꯤꯈ꯭ꯔꯕꯗꯨꯕꯨ
ꯑꯩꯁꯨ ꯁꯤꯗꯒꯤꯗꯤ ꯐꯤ ꯈꯔꯗꯣ ꯁꯥꯕ ꯍꯧꯖꯤꯜꯂꯗꯣꯏꯅꯤ ꯑꯣ ꯐꯩ ꯐꯩ ꯅꯪꯅꯕꯨ ꯐꯤ ꯁꯥꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯐꯤ ꯁꯥꯗ꯭ꯔꯕ ꯁꯦꯜꯗꯣ ꯅꯪꯅ ꯏꯃꯥꯗ ꯁꯤꯡꯒꯗꯧꯕꯅꯤ ꯈꯪꯉꯤꯗꯅ ꯑꯗꯨꯒꯅꯦ ꯅꯪꯅ ꯀꯦꯔꯤꯅꯤ ꯇꯧꯔꯤꯕꯗꯣ ꯆꯠ 이루다 하나 먹다 누르소. 아이마 가위 아이씨 이루자라가 깨게 떠보니 이마 이거기 이싱가 사바 레이트로 이 까리기 이싱가 사바디 까이노 이루자나 보니 까이노 이 이싱가 사바니 이루자드라디 낭 시라드라 하 아스 까이노 이마 잉크러버닝 탐다기 마담시다 이루루자보다 이싱가 잉나 루자라디 아이 시로이드라 헤이 헤이 이마나 습구이나 육안간보다 이싱 잉문에 이루자리세 노무다 시데고 아두수 ahal oiraba ina aduga nangna inkhalakliba adugisu mathakta nungsa yak launa sariba hai salu sa yingningde ising ayingbaduna ne kok luruso is ngamaro ai mi mai thagalaga ising saluni tawri siengune onthokpagi leibak haibaduni da ko aigi leibak se numitsidagi hauna mai pakpi keba khara khara hauраклami kera kera duna lambi sorokta nupa unaba haiduna chat leirami ꯀꯩꯅꯣ ꯂꯝꯕꯤꯅꯦ ꯇꯧꯔꯤꯁꯤꯕꯨ ꯅꯨꯄꯥꯒꯝꯅ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯅꯥꯕꯨꯟꯁꯤ ꯃꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯁꯥꯖꯤꯟꯅꯗꯨꯅ ꯍꯟꯒꯠ ꯍꯟꯗ ꯆꯠꯂꯤꯕꯁꯦ ꯀꯅꯥꯝꯇ ꯊꯦꯡꯅꯗꯦꯃꯤ ꯑꯁ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯁꯣꯝ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦꯗ ꯍꯦ ꯑꯥꯗ ꯅꯨꯄꯥ ꯈꯔꯗꯤ ꯂꯩꯔꯦ ꯃꯩꯄꯥꯛꯄꯤ ꯃꯁꯝꯒꯗꯨ ꯁꯦꯝꯗꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ ꯃꯩꯄꯥꯛꯄꯤ ꯂꯥꯛꯄꯗꯨ ꯌꯥꯏꯃꯒꯤ ꯀꯥꯡꯕꯨꯅ ꯎꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯥꯏ ꯗꯣ ꯑꯗꯒꯤꯁꯤ ꯃꯩꯄꯥꯛꯄꯤ ꯁꯛꯊꯤꯕꯤꯗꯤ ꯅꯠꯇ꯭ꯔꯣ ꯑꯃꯅ ꯍꯨꯏꯅꯦ ꯃꯥꯅꯤꯅꯦ ꯑꯥꯏ ꯁꯤꯗꯤ ꯐꯖꯔꯦꯍꯦ ꯏꯇꯥꯎ ꯌꯥꯏꯃ ꯌꯦꯡꯉꯨꯇꯨ ꯌꯥꯏꯃꯅ ꯑꯁ ꯀꯅꯥꯅꯣ ꯌꯥꯏꯃ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎ ꯃꯈꯩ ꯌꯥꯏꯃ ꯃꯩꯄꯥꯛꯄꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯌꯥꯏꯃ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯔꯤ ꯃꯣꯟꯗ꯭ꯔꯪꯅꯣ ꯑꯁ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯍꯩ ꯉꯥꯏꯈꯣꯅꯦ ꯑꯥꯗꯒꯤꯁꯤꯕꯨ ꯃꯩꯄꯥꯛꯄꯤ ꯃꯨꯊꯤꯗꯨ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯃꯥꯅ ꯑꯁꯨꯛ ꯐꯖꯔꯝꯃꯤꯁꯤꯗ ꯑꯥꯏ ꯁꯤꯗꯤ ꯍꯥꯏꯐꯦꯠ ꯉꯥꯎꯏ ꯍꯥꯏ ꯅꯨꯄꯥ ꯑꯃꯅ ꯃꯥꯅꯤꯅꯦ ꯏꯇꯥꯎ ꯀꯩꯅꯣ ꯃꯤ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕꯣ ꯅꯇꯤꯟ ꯇꯥ ꯃꯈꯩ ꯌꯦꯡꯉꯤꯗꯨꯕꯣ ꯍꯩ ꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯗꯤ ꯌꯥꯗ꯭ꯔꯦ ꯍꯩ ꯂꯥꯍꯣꯏ ꯑꯩ ꯇꯧꯒꯦ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ ꯂꯥꯎ ꯃꯌꯥꯝꯗꯨ ꯃꯩꯄꯥꯛꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯩꯄꯥꯛꯄꯤꯁꯨ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ ꯃꯩꯄꯥꯛꯄꯤꯅ ꯑꯁ ꯃꯁꯤꯒꯤ ꯄꯛꯇꯕ ꯁꯛꯇꯥꯇꯤꯁꯤ ꯑꯣꯏꯅ ꯊꯦꯡꯅꯩꯗ ꯑꯩꯅꯗꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯈꯔ ꯌꯦꯡꯕ ꯌꯥꯕ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯞꯇꯥ ꯃꯈꯩ ꯀꯦꯔꯒ ꯂꯥꯛꯑꯒ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯩꯗꯤ ꯌꯥꯏꯃ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯄꯥꯛꯄꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯃꯥꯟꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯃꯥꯅꯤꯗ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯝ ꯍꯣꯡꯉꯤꯅ ꯑꯩꯕꯨ ꯀꯔꯤꯗ ꯍꯣꯡꯉꯤꯕ ꯅꯪꯅ ꯀꯦꯔꯛꯄꯗ ꯑꯁꯨꯝꯅ ꯐꯖꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯨꯗꯦ ꯌꯥꯝ ꯄꯛꯆꯩ ꯌꯥꯝꯅꯁꯨ ꯐꯖꯩ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯀꯦꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯀꯦꯔꯒ ꯂꯩꯔꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯉꯥꯎꯔꯦꯗꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯥꯅꯦ ꯃꯩꯄꯥꯛꯄꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯎꯕꯗ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯌꯥ ꯈꯨꯝꯖꯤꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯃꯤꯗ ꯅꯪꯗꯤ ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯌꯥꯝ ꯊꯤꯕ꯭ꯔꯅꯦ ꯌꯥꯏꯃꯅ ꯀꯗꯥꯏꯗꯒꯤ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯩꯅ ꯅꯪ ꯐꯖꯩ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯍꯥꯏꯁꯤꯟꯅꯕꯅꯤꯗ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯈꯪꯉꯦꯕ ꯅꯠꯇꯦꯍꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯑꯗꯣ ꯅꯪꯕꯨ ꯁꯅꯥꯕꯨꯟꯁꯨ ꯄꯥꯏ ꯏꯁꯤꯡ ꯁꯣꯛꯐꯝ ꯂꯣꯝꯗ ꯆꯠꯇꯗꯅ ꯁꯣꯝꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩ ꯊꯤꯔꯛꯏꯔꯣ ꯃꯩꯄꯥꯛꯄꯤ ꯏꯊꯛ ꯊꯛꯀꯠꯅ ꯑꯩꯕꯣ ꯅꯠꯇꯦꯍꯦ ꯅꯪ ꯊꯤꯔꯛꯄ ꯀꯥꯏꯅ ꯅꯠꯆꯗꯦꯁꯨ ꯑꯩꯗꯤ ꯁꯨꯝ ꯂꯥꯛꯄꯅꯤ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄꯅꯤ ꯑꯗ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯣꯟꯅꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯩ ꯍꯜꯂꯒꯦ ꯌꯥꯏꯃꯅ ꯉꯥꯏꯈꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤꯅ ꯋꯥꯔꯤ ꯉꯥꯛ ꯁꯥꯈꯤꯁꯤ ꯑꯩꯗꯤ ꯅꯪꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯃꯥꯡꯗ ꯆꯣꯞꯀꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯑꯩ ꯅꯍꯥꯟꯒꯤꯗꯣ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯁꯨꯝ ꯇꯤꯟꯅꯔꯒ ꯂꯣꯏꯅꯔꯒ ꯈꯪꯉꯒꯅꯤ ꯍꯣ ꯈꯪꯖꯔꯦ ꯅꯒꯨꯟꯗꯣ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯆꯠꯊꯣꯏ ꯌꯥꯗ ꯃꯩꯄꯥꯛꯄꯤ ꯌꯥꯏꯃꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯃꯁꯤꯗꯤ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯤꯍꯦ ꯃꯁꯤꯗꯤ ꯑꯩ ꯍꯧꯅꯕꯤꯗꯣ ꯍꯦꯛꯇ ꯇꯧꯔꯒꯦꯗꯣ ꯌꯥꯏꯃꯅ ꯉꯥꯏꯈꯣ
ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯥꯕꯨ ꯑꯩꯅ ꯊꯦꯝꯒꯅꯤ ꯑꯩꯉꯣꯟꯗ ꯌꯥꯍꯟꯒꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯅꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣꯅ ꯏꯇꯥꯎꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯑꯗꯨꯅ ꯀꯝꯗꯧꯕ ꯑꯩ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯃꯩꯄꯥꯛꯄꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯩ ꯄꯥꯝꯃꯨꯔꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯅꯈꯣꯏ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯅꯈꯣꯏ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯥꯏꯌꯣ ꯃꯩꯄꯥꯛꯄꯤꯕꯨ ꯑꯩꯒꯤ ꯍꯦꯛ ꯑꯣꯏꯍꯜꯂꯕꯗꯤ ꯅꯈꯣꯏ ꯅꯪꯕꯨ ꯄꯣꯛꯈꯥꯏꯈꯩ ꯑꯩꯅ ꯌꯨ ꯄꯤꯊꯛꯀꯅꯤ ꯌꯥꯏ ꯌꯥꯏ ꯑꯗꯨꯒꯤꯕꯨ ꯑꯩ ꯇꯧꯒꯦ ꯌꯥꯏꯃꯅ ꯑꯊꯨꯕꯗ ꯃꯩꯄꯥꯛꯄꯤꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯠꯂꯣ ꯅꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯩꯄꯥꯛꯄꯤꯅ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯌꯥꯏꯃꯒꯤ ꯀꯥꯡꯕꯨꯗꯨ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯤꯡꯒꯥꯔꯩꯅ ꯍꯥꯏ ꯕꯦꯝꯃ ꯃꯩꯄꯥꯛꯄꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯍꯦ ꯃꯩꯄꯥꯛꯄꯤꯅ ꯑꯧ ꯇꯥꯔꯤ ꯑꯃ ꯂꯥꯛꯑꯒꯦ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ ꯇꯧꯔꯤꯅꯦ ꯃꯩꯄꯥꯛꯄꯤ ꯆꯥꯛꯁꯪꯗꯒꯤ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯆꯥꯛ ꯂꯥꯝꯃꯕꯣ ꯂꯥꯝꯗꯦꯗ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯛꯏ ꯍꯥꯏ ꯍꯣꯔꯦꯟꯗꯤꯅꯦ ꯀꯩꯊꯦꯜꯗ ꯈꯔ ꯆꯠꯂꯨꯁꯣ ꯏꯃꯥꯅꯅꯦ ꯐꯤ ꯈꯔ ꯀꯛꯄꯅꯤ ꯑꯗꯨ ꯈꯔ ꯊꯥꯔꯨꯁꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯆꯥꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯗꯣ ꯅꯪꯅ ꯅꯊꯟꯗ ꯆꯠꯄꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯨ ꯑꯃꯠꯇ ꯇꯤꯟꯅꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ ꯏꯃꯥꯗꯤꯅꯦ ꯂꯩꯐꯝ ꯈꯪꯗꯦꯅꯦ ꯏꯃꯥ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯀꯩꯝ ꯇꯧꯔꯣꯏꯕ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯑꯩꯒꯤ ꯏꯆꯥꯗ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯋꯥꯈꯜꯁꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯀꯨꯏꯅꯒ ꯄꯨꯟꯁꯤꯗꯧ ꯃꯥꯜꯂꯤ ꯆꯍꯤ ꯃꯇꯥꯡꯁꯤꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ ꯍꯣꯏꯗ ꯅꯍꯥꯟꯋꯥꯏ ꯃꯥꯅ ꯏꯟꯈꯠꯂꯛꯄꯒꯤ ꯄꯪꯂꯥꯡ ꯂꯥꯡꯖꯕꯗꯨꯗ ꯑꯩꯁꯨ ꯄꯪꯆꯩ ꯍꯦꯛ ꯆꯩꯕꯤꯔꯨꯔꯦ ꯃꯩꯄꯥꯛꯄꯤ ꯀꯦꯕ ꯍꯩꯔꯛꯄꯗꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯏꯪꯇꯕꯁꯨ ꯍꯧꯔꯛꯂꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯃꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯦ ꯀꯩꯊꯦꯜꯗ ꯐꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯩꯄꯥꯛꯄꯤ ꯀꯩꯊꯦꯜ ꯌꯧꯕꯒ ꯍꯣꯡꯂꯛꯂꯤꯕ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯕꯦꯝꯃ ꯃꯩꯄꯥꯛꯄꯤ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ ꯀꯗꯥꯏ ꯐꯤꯗꯦ ꯏꯅꯦ ꯁꯤ ꯐꯤꯁꯤꯗ ꯂꯩꯔꯦ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯉꯥꯏꯍꯥꯛꯇ ꯐꯝꯈꯣꯅꯦ ꯅꯠꯇꯦ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯍꯣꯡꯂꯝꯂꯦꯗꯅ ꯀꯦꯕꯒꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯀꯦꯅ ꯃꯧꯅ ꯇꯔꯨ ꯇꯅꯥ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅ ꯄꯥꯝꯃꯣꯏ ꯏꯅꯦ ꯅꯍꯥꯟꯃꯨꯛ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯕꯗ ꯏꯅꯦꯅ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯕꯗꯒꯤ ꯑꯩ ꯌꯨꯝꯗ ꯍꯜꯂ ꯃꯇꯨꯡꯗ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒ ꯂꯥꯎꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯃꯨꯟꯅ ꯈꯟꯊꯔꯛꯄꯗ ꯈꯪꯂꯛꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒꯁꯨ ꯂꯥꯎꯅꯗ꯭ꯔꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯅꯤꯗꯅ ꯍꯥꯏ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯂꯩꯄꯣꯟꯇꯦꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯒꯤ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕꯗꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯇꯥꯍꯟꯅꯤꯡꯕꯒꯤꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯤꯡꯊꯤꯖꯅ ꯂꯩꯔꯕꯅꯤꯅ ꯄꯨꯝꯅꯃꯛꯅꯁꯨ ꯍꯔꯥꯎꯔꯦꯗꯅ ꯍꯣꯏꯅꯦ ꯑꯩꯁꯦ ꯌꯥꯝ ꯄꯪꯂꯝꯃꯤ ꯄꯪꯕꯁꯤꯅꯅꯤ ꯅꯍꯥꯟ ꯃꯈꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯅꯒ ꯍꯥꯏꯔꯛꯄ ꯂꯛꯅꯔꯛꯄꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯦꯝꯅꯩꯔꯥ ꯍꯥꯏꯕꯁꯨ ꯑꯩ ꯐꯖꯅ ꯈꯪꯕ ꯉꯝꯃꯤꯅꯦ ꯑꯗꯨꯅꯤ ꯐꯔꯦ ꯌꯥꯝꯅ ꯐꯔꯦ ꯏꯅꯦꯁꯨ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯩ ꯑꯗꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯅꯊꯟꯗ ꯆꯠꯄꯁꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯅꯁꯛ ꯅꯇꯧ ꯐꯖꯕꯅꯤꯅ ꯃꯤꯅ ꯐꯥꯕꯤꯈꯤꯅꯦ ꯍꯥꯏꯕ ꯑꯁ ꯏꯅꯦꯁꯤꯃ ꯁꯦ ꯅꯪꯒꯤ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯂꯧꯁꯤꯜꯂꯨꯁꯤ ꯅꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯗꯦꯀꯣ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯎꯗꯦ ꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯐꯤ ꯈꯔ ꯁꯥꯕꯁꯨ ꯇꯝꯂꯗꯣꯏꯅꯤ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯃꯥꯁꯨ ꯍꯔꯥꯎꯔꯅꯤ ꯐꯔꯦ ꯆꯠꯂꯣ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯩꯄꯥꯛꯄꯤ ꯀꯩꯊꯦꯜꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯡꯇꯤꯒꯤ ꯃꯩꯄꯥꯛꯄꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯌꯥꯏꯃꯒꯤ ꯀꯥꯡꯕꯨꯅ ꯎꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯑꯦ ꯇꯥꯎ ꯌꯥꯏꯃ ꯇꯨ ꯃꯩꯄꯥꯛꯄꯤ ꯂꯥꯛꯑꯦ ꯍꯣꯏꯅꯦ ꯍꯩꯁ ꯑꯗꯨꯗꯤ ꯅꯈꯣꯏ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨꯀꯣ ꯑꯩ ꯍꯥꯟꯅ ꯊꯦꯝꯗꯨꯅ ꯌꯦꯡꯒꯦ ꯌꯥꯗ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣ ꯈꯪꯉꯤꯗꯅ ꯍꯣꯏ ꯃꯩꯄꯥꯛꯄꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯏꯃꯒꯤ ꯀꯥꯡꯕꯨꯅ ꯂꯨꯝꯗꯨꯅ ꯉꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯌꯥꯏꯃ ꯃꯣꯡ ꯍꯥꯗꯕ ꯁꯥꯗꯨꯅ ꯃꯩꯄꯥꯛꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯁ ꯃꯁꯤꯒꯤ ꯄꯥꯈꯪ ꯂꯥꯏꯔꯕ ꯃꯥꯟꯕꯁꯦ ꯑꯃꯨꯛ
ꯊꯦꯡꯅꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯑꯩꯁꯤꯕꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝ ꯊꯦꯡꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯃꯩꯄꯥꯛꯄꯤ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯃꯩꯄꯥꯛꯄꯤ ꯈꯨꯝꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ ꯍꯩꯃ ꯃꯩꯄꯥꯛꯄꯤ ꯅꯪꯉꯣꯟꯗꯅ ꯍꯪꯁꯤ ꯀꯩꯅꯣ ꯅꯁꯛ ꯈꯔ ꯐꯖꯔꯛꯄꯗꯒꯤ ꯌꯥꯝ ꯄꯣꯡꯉꯤꯗ ꯃꯤ ꯃꯆꯥꯗꯤ ꯍꯣ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯤꯅꯦ ꯅꯪ ꯑꯗꯨ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯅꯪꯒ ꯅꯨꯡꯁꯤꯅꯔꯁꯤ 이반이 루홍어신 할퀴두디 ngamoy ay ngamoy ko lekay na sinasalda atumay na kan nangisi nasak pazarakpagi puongi bahiduro yang puongono ko laitok amurakta toisani bema kaya to ni yengoni nupi ni yabi da baw hey kaya to torisi uni puongi bahiduro ba nangisi aduradi nang itaw miyam tulo masi nupi sa lamyame law masi makosi putsilaga ay yumda thuna puru lawda yumtana puru lawba yaimaki mamanabasing adu lumdu leirambani adubu yaimana kauthorakpaduda mathang senthoraklami mataududa maipakpidi pakhatpa haibdu oikri mamit mana sapsap yunglaga leikri yaimana masi phajit masi lamyam hil kalli masinase ikoi yum yoraga kanba ngamri yengbu tari mayamduna makhong mukhut paiduna thangduna maipakpibu puduna satkirami maipakpina pakhatpaga loinana lauraklami hoi mumta kanbiyo tayayma ay phare tayayma ay mumta thadokpiyo ba ay lankreba ay simta thadokpiyo ba lauribadu lekai mi kanamtana taramte matamdo nungthilgi nungsa yaklauna saw matam oibana kanasu lamida satpu ukhiche kari hausikti nangbu kana laktana kanbiba ngamon haibdo yengo chalo yum tamna puro ba chalo maipakpi lawba yaba lawsai adubu kanbinabadi kanasu tholakte asumna sum haukhibana maipakpi yaimada senba haibudu takhirami nunganbaga maipakpi mayumda thilaklami mayum hek yaubaga maipakpi mamada kappaga pawpumba tamlami ini gamoy sini ko ini mangono leba sukam gamoy ba ini gamoy sini ay buluhog pinoy ba ay luhog pino hay taning de ko nang natamliw pawa to panasum dunasu nang nupini namang ani supadi thokrabadi thokre nupa masadu su maral mathum adum lay silpai masani hayeng nang layrubada nungai ga doriba nang sunin ribadu ga hairabadi nya sap sarabadi imadi nya nang se nayum pan makhang loirata haiduna khalurabani phare nupa phanglibasi ko yamna pharabani wa makha taraka imana thuna luhong na basilagi ma ay gamoy ay bani ma ay luhong magamoy ba asumna maipakpi pamda yada mamana luhong birami nupigi mapok luba maipakpi phana pamdrabasu phana nungsidrabasu leminarakpadagi tapna nungsiba phawraklami maipakpi laisaringaida gyan tadana imot-motuna kiyegani nangani khanglamdabadu mayum panbadagi wakhal takhiduna mani makuki seba ningthizana tawduna nungaina ingna signa pan mayumban haibadu oirari mapuroibanasu maipakpigi nongmagi phajarapma matawduda hena nungsiba madi matabu laining oiba haibadu oikhirami